अहानबद यामना मरुओइबा अपडेट अमा सोशल मीडिया दगी लौखटगे मणिपुरी थुगाइरगा यूनियन टेरिटरी सेमनब डिमांड तौरिबा कुकी एमएलए अमगी अरोनब थौरांग किमनियो हंसिंग एमएलए ओइद्रिङैदा केनोगी वुमेन एंड चाइल्ड सेक्रेटरी ओइरमले हाइना सोशल मीडिया दा वायरल ओइरगली अदुगा मथंगी अपडेट असना कंगलैपा कैमेरा दगी लौखटगे मणिपुरी थुगाइनब होटनरिबा मोइसिंग खंगलगा लेंगाकना करिगिदमक्ता तुमिन्ना लैथोकलिबा यeknabasingna hena khudongchaba lawkhinabagi maram oirakani manipuri gi apunba saktam ngaknakhiba amadi apunbagi saktam da singnarakpa sing lanthengnanaba leirak Iba political party MLA minister sing civil society organization mahiroi singi loop leirik plesu hairaba educationalist intellectual lawyer senior citizen social worker amadi akhang haipumna makok chungsinaduna apunbagi saktam ngaknabagi damakta political amadi legal gi oiba lokut pham tokpa thabuk sing lokut na war footing the hot nabachumi loinana apun bagi saktam da sing narakliba singi mayok ta iseng thawa mayok na riba maribak ningban harol singi mafam da su aigi magi makhui gi haiba manadaba wakhalon pumna mak thadok na duna understanding amasung cooperation laina amato oibagi fireb hena sos section hanba mathau tai loinana leba ki tamak talep liba miyam gi marak tagi magi thaza haijaba pumna mak puthokna duna politically legally morally amadi physically apun bagi saktam matam pun mak takai ba yadan walandara ki basing mai thiba pina hona drabadi sahi lising kaya ngak liba apun bagi saktam kai ki yai Maribak masa sin kuki zonar ko terrorist sing mi khuzok amana apun bagi saktam thugaina ba lamgi mapu yel homi sing dalanda duna atamna namitei singi mathak ta khut tha duna mihat mi punsa tharakpada majority community mitei singna maram damda mitop kumna lanjena ri basi matau karamna oirakhibanu haibagi maram thidokpum thogi sahi cha kaya asiatic sovereignty oirakhiba manipur na hojik oiriba phibam asi adu
gi laingak gi sukli pai baning thau masa masu sing gi marakta lingzen manadaba masel muknaba amadi phambal lan gi watho lanthok sing dagi apun bagi pangal mayeng tahanduna laingak gi khungsakta aka kum nai bagi thodok sing puari gi lamai dagi uba phangi phurup asi maning tamba amuk mangba amuk hanjin bagi laingak gi khungsakta ngasi de manipur phurup asi india gi phibanung da namtin tinsin ki basahi humdra ka manga mapung phare adungai manipur na asia gi lebak sing gi manung da maning tamba lebak oiringai matam gi pan ki baning thaurel singi matamda ngamkhai aduki matik pak sobu oiram ki adubo hojik leiriba ngamkhai asida aripa ngamkhai oiriba asigi apun basaktam thugaina bo hotna basu leptri adubo manipur gi yelhong singi marak tagi majority oiriba mitei singna apik pakamuk singbu big brother gi role lo dunga sifabu amatu oina nungsi sanan hingminari mitei singi mafam da minungsi sawba miyok misan fabagi khudong saba lawruga mitok miansa singna ising isawgum leptana sangsilak tuna khunda laita sinkibadagi hojik ti mitei singna maram damda minority oire mising da mitop na masing henbatana tana mitei singna khundari ba lamna hena pak saukibadagi mitei sing malim gi laimai dagi khungul mutka gradra haibagi langtak na lairingi serakta mitop sin kuki narco terrorist singna landarak tuna manipur gu machet tana thugaira ga makhoi gi laibak ama semna ba hotna ba leptri phibam asda miyam gi mihut oiduna laingak lun gi thaugai panglebe mla minister singna su makhoi gi tofam thokpa thodang lobugi motta makhoi masel gi marakta thajana daba amadi hunnangang na duna lairiba si laibak tibani adobu kuki mla tara manaba phirep loduna laibak thugaina ba landarak liba kuki terrorist singa mathau na phana saugat pagi phirep lawba ngamli kuki mla tara na makhoi community gi damakta siba ki dana lairiba phirep asigumna yelhomi mitei amadi naga gi mla minister singna karam banumita apun bagi phirep laruk ka dori bagi haibadu miyamna khangning na ngairi apun bagi phirep lawba thengba amusung ngan bagi wafam leite laibak ki aruba tanfam da miyamna hainuruba haunuruba tawdana khongphom setna leminagadabani video sing bibagi damakta mayam pum po amukka na thagachari ana update ki damakta online manipur YouTube channel asubunuk sibiduna subscribe to video. Thank you so much.